Manipur gi lalhaulup mangana haukiba chahi lising ani kunga mangagi Manipur Sangai Festival da saruk yarubagi damak Manipur gi maming leiraba Leela Group manga amadi Shumang Leela Council gi President amadi Lifetime General Secretary ani gi mathakta Thamlamba Athingba dushu Komthoklakkhre hari ngasi Manipur State Shumang Leela Council na akhanaba General Body Meeting pangthokpa loiraba matungda Paugi mifam amada Manipur State Shumang Leela Council gi General Secretary Y Nila Chandrana Phongdokhibada chahi kayagi mamangdagi yanaduna lakpa Shumang Leela Council by law asi ngasi akhanaba mifam asina amend tawre loinana lising ani kunga mangagi Sangai Festival da leipak miyamgi mayokta leibagi damak Shumang Leela Group manga amadi artist Singda Athingba thamlakhiba adu Shumang Leela bu amadi artist singbu nungsibiduna Athingba komthokpirakpagi damak Manipur State Shumang Leela Council na miyambu amadi mari leinaba singbu thagatpa nungaiba amadi ikai khumnaba adu phongdokchari haiba wafam phongdokhe ngasi famkiba mifam aduda Manipur State Shumang Leela Council gi advisor atei lilagi maru oiba nupa amadi nupi artist singsu saruk yakhi haire Manipur State Shumang Leela Council gi nasi special general body meeting Komthoklakkhre hariba special general body meeting asida hana na haitare sahi kaya gi mamangdagi aikoina yanaduna lakpa Shumang Leela Council gi bylaw asi nasi hariba general body meeting asina koi amend tawjare loinana yamna nungaiba paw mana lepak miyam da thamjanning basi Manipur State Shumang Leela Council gi maikei dagi haukiba 2025 ki Sangai Festival da leibak miyam gi mayokta leibagi damakta Shumang Leela Kanglup manga amadi artist waja anigi mafamda thamakhiba Athingba do leibak miyam na nungsibiduna artist singi awaba si yengbiraga pumpong komthokpirakpagi damakta su Manipur State Shumang Leela Council na mari leinaba miyambu haningai leitana tawbiban khangba aduga harauba nungaiba apenba du phongdokchari loinana Shumang Leela hariba art form asi Manipur Himalaya Park ki damuktadi yamna maruoiba art form am oibanina Shumang Leela ase matam punamakki oina saukhatpa mai pakpa mangjin dhaba amadi pajeng phirap thetpa adumlaba art form ama oirasanu haiduna Manipur State Shumang Leela Council ki maikei digi